Good morning. Ngasi akogi lebakpo nimitki card ki message yengminarase lebakpo nimitse number ahambada ko number se 69 leire aduga color dana angangba gumba kai gumba sena biba ko ngasi yoina ado ko nutigi lokto ko dona 3 cards ka tango those ko haidi 3 cards se lokto matung da timing afaba so yemu haijar age me amda card number 1 card number 2 card number 3 ko 1 2 3 ahum sida yama khanbirase ko ahamba khanba yengase ko ahamba gi kari energy lakye habado ko ahamba se sida laise ko thajaba thamo ishada ko aina khaliba aina tauge na khaliba poto aduda thajaba thamo amuka hena ko amuka hena attention piyo aina tawdori ba thabak tu da ko silaise ko haidi ado khara masu lai ko haidi wayam ka hena ngangba khotba adumba gumba tawdaba loina share tok thokdaba aigi pot mayam se ko ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯅꯤꯁꯨꯕꯁꯤꯁꯨꯀꯣ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯏꯊꯟꯗꯒꯨꯝꯕ ꯂꯩꯕ ꯑꯣꯏꯅ ꯐꯅꯤꯀꯣ ꯏꯊꯟꯗ ꯂꯩꯕ ꯍꯥꯏꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯤ ꯑꯣꯏꯔꯒꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯤ ꯑꯣꯏꯔꯒꯅ ꯌꯥꯝ ꯐꯔꯦ ꯌꯨꯝꯗꯒ ꯂꯩꯔꯒ ꯍꯥꯏꯗꯤ ꯀꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯈꯣꯠꯄ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄ꯭ꯂꯥꯅꯤꯡ ꯂꯩ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯄ꯭ꯂꯥꯅꯤꯡ ꯃꯌꯥꯝꯗꯣ ꯐꯖꯅ ꯏꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯕ ꯂꯥꯛꯀꯗꯧꯔꯤ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯈꯣꯠꯄ ꯑꯉꯥꯡ ꯑꯣꯏꯔꯒꯅ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯒ ꯃꯄꯥꯟ ꯊꯣꯛꯇꯅ ꯐꯖꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯄꯥꯔ ꯈꯣꯠꯂ ꯂꯩꯕꯁꯤꯅ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤꯀꯣ ꯈꯤꯇꯪ ꯏꯁꯥꯁꯦꯀꯣ ꯑꯥꯏꯁꯣꯂꯦꯠ ꯇꯧꯔꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗꯒꯤ ꯅꯝꯕꯔ 3 ꯀꯣ ꯅꯝꯕꯔ 3ꯁꯤꯅꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯣꯏꯁꯜꯂꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯐꯠꯇꯕ ꯑꯦꯅꯔꯖꯤꯅꯤ ꯈꯪꯗꯦ ꯐꯠꯇꯕ ꯋꯥꯈꯜꯅꯤ ꯈꯪꯗꯦ ꯆꯠꯍꯜꯂꯣ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯣꯜ ꯇꯧꯔꯒ ꯊꯝꯗꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯦꯒꯦꯇꯤቭ ꯊꯣꯠꯁ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯅꯦꯒꯦꯇꯤቭ ꯏꯚꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯗꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯔꯤꯂꯤꯖ ꯗꯦꯠ ꯅꯦꯒꯦꯇꯤቭ ꯊꯣꯠꯁ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯅꯦꯒꯦꯇꯤቭ ꯑꯦꯅꯔꯖꯤꯁ ꯃꯌꯥꯝꯁꯦꯀꯣ ꯔꯤꯂꯤꯖ ꯇꯧꯍꯜꯂꯣ ꯍꯣꯜ ꯇꯧꯔꯒ ꯊꯝꯒꯅꯣ ꯆꯠꯍꯟꯒꯣ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂꯒꯗꯤ ꯃꯔꯛꯇ ꯑꯩꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏ ꯃꯌꯥꯝꯗꯣ ꯀꯥꯟꯅꯕ ꯀꯩꯝꯇ ꯂꯩꯔꯔꯣꯏꯅ ꯍꯥꯏꯗꯤ ꯅꯣꯡꯃ ꯈꯛꯇꯪ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗ ꯋꯥꯈꯜ ꯐꯠꯇꯕꯒꯨꯝꯕ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯋꯥꯈꯜ ꯐꯠꯇꯕꯗꯣ ꯑꯣꯏꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯗꯨꯗꯨꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯕꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯒ ꯇꯥꯏꯃꯤꯡꯗꯅ ꯑꯌꯨꯛꯀꯤ ꯄꯨꯡ 9:40ꯗꯒꯤꯅ ꯄꯨꯡ 12:50 ꯐꯥꯎ ꯂꯩꯔꯦ ꯑꯗꯒꯤ 2:19ꯗꯩꯅ ꯄꯨꯡ 3:35 ꯐꯥꯎ ꯂꯩꯔꯦꯀꯣ ꯅꯨꯡꯊꯤꯟꯒꯤꯅꯁꯤꯅ ꯑꯗꯒꯤ 3:35ꯗꯩꯅ 9:19 ꯐꯥꯎ ꯂꯩꯔꯦ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤꯅ 8:50ꯗꯩꯅ 2:29 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯣ ꯏꯪꯂꯤꯁꯇ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯅ ꯍꯥꯏꯕꯅꯤꯅ 8:43 a.m. to 10:05 a.m. ꯀꯩꯅꯣ ꯁꯣꯔꯤ ꯑꯩ ꯍꯥꯏꯗꯣ ꯁꯣꯏꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ 8:43 a.m. to 12:50 p.m. ꯍꯥꯏꯒꯗꯕꯀꯣ ꯑꯗꯨꯒ 2:12 p.m. to 3:35 p.m. then 6:35 p.m. to 8:12 p.m. then 9:50 p.m. to 2:42 a.m. ꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡꯁꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯣꯟꯅ ꯊꯦꯡꯛ ꯌꯨ